Civil society organizations-sing amadi youth voluntary organizations-singna Khetrigao Maitai Pangal United Club KMPUC area-da magi apambada unit nttraga branch na chingba hangnaba tauribasing asi makha tana toubiganu haina club asigi maikaidagi fongdorakli. Ngasi Khetrigao awang laikai da laiba club asigi thaumisingna mifama mapang thoklaba matungda club asigi assistant general secretary MD Kapana fongdokhibada Khetrigao Maitai Pangal United Clubs KMPUC na konba mafamsingda civil society organizations-singna unit nttraga branch na chingba hangnaba haiduna tauriba kaya asi lepiyu. Karigumba makha tana hangdoknaba hotnaragadi madugi afafataba daita pumnamak organization aduna pugadabani. Ngasidagi Khetrigao Maitai Pangal United Clubs KMPUC na matam kharagi oina organization-singi oiba unit nttraga branch na chingba semgatpa lingkhatpada athingba thamle hairi. Youth voluntary organization, civil society organization gi unit hangba amadi branch hangba matam kharagi oina Khetrigao Maitai Pangal United Club ki area da athingba thamjare. Karigumba hangdaba yade haiba taragana Khetrigao Maitai Pangal United Club KMPUC tagi ayaba lawraga hangbiyu. Karigumba maduda KMPUC tagi ayaba lawdana hangamba taragadi maduda hangamiba youth voluntary organization oigera civil society organization oigera madugiduna tholakpa afapata daita masa masana pujagadabni haiduna ngasi Khetrigao Maitai Pangal United Club KMPUC ki maikeidagi miyangi mafamda khananjari.